इमा साक थिरोरा अइदो स्कूल चटकेना लोसनबने अदो चटलरोइगेदा हयेंदगी ओइना फजना कारगेबा चाकने चानिंगबगा फाउदिदा चिन लैसे इखा आखाय सागतबाबुदी हलेदा गुली चासलबनिना होरेना कमदौबनो खंगदे इबेमा स्कूल दो कागेसु कारुसो कैदौरगे इमा किसु तरोइदा चटलरोइगेदा इमा हयेंदगी ओइना फजना कारगे अदो इमा साक्तो चाद्रदी कमाय तौनी नसादो सुम सोंदरनी हैबा एंटीबायोटिक चाबनिना इसादो कलंदबा यादबने अदो चानिंगद्रसु चानिंगदना खितंग चासलो आई थिरगे गोइमा फरे फरे गुली चासननबा यामदबीदा खितंग थिरौको मचीदने थुम खरा हापो नोइगी nga अकंबगादो इमादी चानिंगदबना याम थिरगनो खजिक्तंग थिरौ इमा नसादो नुंगाइद्रमिना लेंग ओटपसु यागना तौरनु फमुंदा दुम चारो चाकतो खबर थारगने अदुम चारसे आई पोरागे कोदुदा थोय नंग स्कूल चलरोइद्रो थेंगे लाओ चलसेबा अखोय दादने थेंगे नने गाड़ी कन्ना लेखलगने थिलल लइसे खंब्राइबीमा लाओ चसलाव थेंगेबा अस जुलिया नंग खोंग चटपदो वाद्रो नोइ दादा दुम स्कूल बु दुम थिलन बयाद्राबा नंगना कईगिनो बा हे अखोय युमदा संगागा आइगा खोंग चटलिसे नंग वाद्रा हाइबा बुदी हानदगी होंना अदुम खोंग चटपनिने कैसुमता वादे अदु नंगदी ngarang nahandagi chatangairibaniना याम वारमगनी हाइबा इबेमा सिनेना फै खंब्रा वादि किसु नंगा चटपसे वारी सारा चटपैरा खंदे यौखिबसु खंगौदे अखोय दादानासु हाये ngana hogolaga sajen to yadrabaniना thoina मखोंना चटलिसे हे हेक चमिनो असिनासु फै हक्जांग साजेनसु ओइबाना हाइनि खंब्रा अस चकचाद्रिबो कइनो नंग चखुमांगदा लेरमिसिबो थेंगे हाइबा लाओ जुलिया साकपुदी ngasai अखोय थोबी स्कूल चटपदा खरा सारे अदो खोय मादो मसा ngamdana लैये लैहौ हौरगा अदो इमा से मसा ngamdabnina आइने हेक थादोगा चटपदसु नुंगाइतबा अदो आई ngasiजे चटलरोइगेना खनबने अदो जुलिया नंग सावरनो ngasiदी नंग अदुम चटलो आई लैहौरगेबा हयेंदगी फजना कारसे अस इथंदा चटपसे कंदी तलिहे अदो फरेने इमासु मसा ngamdrabnina हयेंदगी चटलसे इमासु नाबा फरसनो अदुदि आई चटखरगेको थेंगेबा होय जुलिया नंग साउनुगो आई थिंदोरोइगे इमासे गुली चाननबा चाकसे खितंग पिजागे तौबने आई इमागी चाक थिहौरगे आई थिंदोक्तरेको होय बाय इबेमा इमागी लाइहौसे हंदेने हे इसा पुंबसे मई तरेत मुक साइ गुलीदो ngasai ngallingaida लेहौगदबसु फदबोय निंगदने हेक लेहौद्रेदो कमाय तौनी सिदे इमा पुंगदी मपन मखाइ तारे यामदी थेंखरे अदो इमा अनाबनिना करेदी उपाय ले अदुम थोअगा लेरुबा ताबने आई अखोय थोबीगा ओइरसु थोअगा लेरुगे इमा थोउरनुदा मतमसे आ यौख्रे अवुबा मीना उरगने फनसु ngangbiroi हे नुपीना पानबा युम्बाने हाइदनाने मीना ngangnaribani हे थेंगबदिने मपान थोकनु इमा लेकाइना करी हाइना खिगदगे हाइदना सुम हिंगगदी इमा अखोय कमाइना हिंसे हाइबनो वारकलबा कानसिददी चंगसिनदुना नंग करी वालीगे नंग करी अवाल पालैबगे हाइदना कनानासु हंगबिदेने इमा मीवा ngangnaribasingduna अखोय बुवारे हाइदना चेंग खुजोक अमा पिरक्तुनाने मतेंग पांगकदब लैतिये इमा अखोय मीना करी हाइना खिगदगे हाइदना सुम लैरजे हाइब्रो इमा मीवा ngangnagेसु ngangnajasano ai कै मवा लौदे आइनाने फत्तबा तौरुद्रगा लोइरे फत्तबा चलुद्रगा लोइरे इमा इबेमा अदु ओइरसुने हेक्ति याबा नतेने हे पुंगसे आ यौरबनी मैबुदी गाना थालमगनी मीसुने अदुम चलमगनी अदुबुने नुपी मचा लेसाबी नोइना मपान थोकपसे मीनने फत्तने हेक्ता ngangnैने हे इमा अखोयकिसु दादादो लेरमगदी आई कइदोबगी अमम अथेंगदा कोइ चतोइनो इमा पोलेबा कइदोबगी चतोइनो अममदा लेइदबगी नत्रो आइना ngasi को चेलिबसे आइगिसु इयामबदो ngasi लेरमगदी आइगी इयामबदुना लोइनमक होनरंगबनिना अदु लेइदबगिना इमा आइना ngasi को चेलिबसे
ꯃꯤ ꯋꯥ ꯉꯥꯡꯅꯕ ꯃꯈꯣꯏꯗꯣ ꯉꯥꯡꯅꯅꯤꯡꯒꯦ ꯉꯥꯡꯅꯖꯁꯅꯨ ꯅꯥꯔꯤꯕꯁꯦ ꯑꯩꯒꯤ ꯏꯃꯥꯅꯦ ꯑꯩꯒꯤ ꯏꯃꯥ ꯅꯥꯔꯒ ꯑꯩꯅ ꯌꯦꯡꯗꯨꯅ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ 이마 나는 ꯉꯥꯡꯅꯖꯁꯅꯨ ꯑꯩ ꯊꯣꯏꯕꯤꯒ ꯒꯨꯂꯤ ꯂꯩꯕ ꯆꯠꯀꯅꯤ ꯍꯧꯖꯤꯛ 이자나 하이두부디 ꯌꯥꯝꯅ ꯆꯨꯝꯕ ꯑꯗꯨꯗꯅꯦ 이마 야래 미나 그리 ꯉꯥꯡꯅꯈꯤꯒꯗꯒꯦ ꯈꯜꯂꯒ ꯁꯨꯝ ꯍꯤꯡꯉꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯃꯤ ꯑꯣꯏꯌꯣ ꯍꯥꯏꯕꯅꯣ 이마 야래 ꯇꯣꯛꯑꯁꯦ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯉꯝꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯛꯂꯕ ꯀꯥꯟꯗ ꯀꯅꯥꯅ ꯆꯪꯁꯤꯜꯂꯒ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ 야래 이마 ngꯝꯅꯕ ꯍꯥꯏꯕꯗꯨꯅꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯐꯔꯦ 이자나 하이ꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯣ ꯅꯅꯥꯎꯗꯨꯒꯅꯦ ꯏꯟꯊꯤꯗꯅ ꯆꯠꯂꯨꯔꯣ ꯃꯩ ꯑꯃ ꯄꯥꯏꯈꯣꯀꯣ 이베마 아이기 이사이슈 아속 양크르바세 와락바다네 아시굼바 람헨 두헨바 아마테 야우자락테 하이마 이네 ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯒ ꯀꯩꯅꯣꯃꯕꯨ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯑꯩꯗꯤ ꯀꯔꯤ ꯊꯕꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯉꯔꯥꯡ ꯊꯦꯡꯈ꯭ꯔꯕꯗꯨꯗꯅꯦ ꯃꯅꯥꯎꯅꯨꯄꯤꯗꯨꯒ ꯇꯧꯔꯒ ꯊꯣꯛꯂꯛꯑꯦꯅꯦꯍꯦ ꯀꯔꯤꯅꯣ ꯑꯃꯨꯛꯇꯣꯏꯕ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕꯁꯤ ꯃꯉꯥꯏꯔꯦ ꯅꯠꯇꯦ ꯑꯃ ꯃꯊꯦꯡꯗꯒ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯣꯏꯕꯨ ꯃꯃꯥꯗꯨꯅ ꯄꯪꯊꯥꯗꯒ ꯊꯥꯗꯣꯛꯑꯕ꯭ꯔꯥ ꯈꯪꯗꯦꯕ ꯆꯩꯗ ꯖꯥꯠꯂ ꯈꯪꯗꯦꯗ ꯀꯔꯤ ꯇꯧꯕꯕꯨ ꯊꯣꯛꯏꯅꯣ ꯑꯃ ꯃꯊꯦꯡꯗꯨꯒ ꯊꯣꯛꯏꯗꯨꯅꯗꯤ ꯀꯔꯤ ꯑꯐꯕ ꯊꯕꯛꯄꯨ ꯑꯣꯏꯔꯝꯗꯣꯏꯅꯣ नुपाग ओनेयोरगनी हेरा इबेमा थबागी मचानुपीदुदी याम चंबनिदा अदुगुंबा इथग इरांगा अमाते उदेदा मखोयगिदी नुपासु यौजदबदुदा माना कोइ चेलगा हेक तौजबनी ममादुसु नाइ नताइ पोचै लैबगा थोलकपो ओइरमनिदा इने आइदी पोचै लैबा मानदेको मदु अंगांगदो मोना सेंगाव लाकपा मानख्रे पोचै लैगे हारदी ngaliङाइदा लैबा करि गाइगे नते पुंग मापन मखाइ तरा तारा कानुदबु थोलगा लैबा पोतबु करि पोतनो हाइबनिदा एखोई अंगांगनिनने कंखटपगी वादी नते थबागी मचानुपी अहंदो फख्रबनिने हे अंगांग लै लाकपना मरोन अमा कल्लिबा इस ओन्थोपनी मराइबकना मरोन मथीरिबा मपादुसु हेक लेजरमदी फैदो मपादो लैरमबदी मपादुना कोइ चेन्दना होनागदबा इमुंगी मचानुपी अहंदुनने नुपा अमुसा नुपी अमुसा युमगी थबकसु माना लोइन तौबनी ओ मानने अमम अथिंग थोइबदो अतैगिसु अयाम्बा नतेदा पोचै लैबा काउदना हेक लैहौदबगुंबा अदगी लैदबा यादबा सिंगदो लैबा थोइबदीने हे फतना खनबिरुनुदा नोंमता अखोइना चंगगा मतेंग पांगबसु ngमोबा नतेदो खंगदे दैने हजिकान मतमसे मतम अमा हाबदु ओइरबनी खल्लुबना अमा ओइरकपना अमा मोनने सेंगाव लाकपा याम चतनरबनी हजिकान से थाजरुबगा याबजा नतेदा गैस लौबा लाकपा मी खुयामसे अस नुसाना हाइगलकपने स्वाइदा ngata फमखिगे अइगी सिलिंडर दुबु अमु मांगकिदा नाबको ओ आ लेरे गैस लौबा लाइबा मयाम सिदने लेसाबी अमाते यावदे हे अइ खतन इने लेसाबी इदी काइजे हाइबु मवा लौदेदा लेतबगी लौबा चलेनी कइनो अइगिसु यामबा लेरमदी यामदुना गैस लौबा चतकदबा अदु लेरमद्रबनिना अइना लौबा ताबा नत्रो मवा अमता लौदे इकाइबिदे अस आदे इमानबसे अमु उख्रमानिने अमु चंगी एबा सोमदा तल्ली हे आइदि ए थोय नंगदी सिदा कमाइना नते कई थबक लैगे कैनोने अखोइगी गैस लौबा लाकपा अदुदा क्यूसे सांगमनदने वारेना सिदा ngатang फममबनिदा नंगदी होय आइसु गैस लौबा लाकपने अदो कनागा लाके नंग थंदरो आई थंदने अखोइगिदी गैस लौबिनबा मीगा लैतेदा अखोइगिदी नुपासु यावजदबनिना इचिनाव हाइरे अनि खतनी आइगी इखादुदी याम अंगांग ओरिदा अदुना आइना दुम लौबा लाहबा अतांग मली साबिनी है अदुदी सेस नैरे कइनो अदुदी अनमदन लोय हाइरमदौ माले थबक खुदिंग मतंगिने लोइनसु हैतबा यादबा हाइबदी नुपा मुसा नुपी मुसा युमदा नुपाय मथौ वालबनिना आइना नुपागी थबकदुसु अदुम तौरे अदो सुराज आइगी मपा योरे आइ अमु चंगुकीगेको अमु वारि सासे होय चंगुरो आइदी लाक्ता ngaइरिमनिना ngahak famokige mise yame फरेने चंगुरो दुदी अस को का ngaureda
ꯀꯔꯝꯕ ꯐꯥꯏꯜꯗꯅꯣ ꯑꯩꯅ ꯑꯩꯒꯤ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝ ꯑꯃ ꯁꯦꯞ ꯇꯧꯈꯤꯕꯗꯨꯕꯣ ꯑꯁ ꯑꯦꯛꯖꯥꯝꯅ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯀꯔꯥꯏ ꯆꯠꯈ꯭ꯔꯅꯣ ꯈꯪꯗ꯭ꯔꯦꯗ ꯉꯁꯥꯏꯗꯒꯤꯅꯦꯕ ꯑꯩꯅ ꯊꯤꯔꯤꯁꯦ ꯐꯪꯗ꯭ꯔꯦꯕꯁꯦ ꯑꯁ ꯁꯤꯗ꯭ꯔꯦꯗ ꯑꯩ ꯅꯣꯛꯄꯗ ꯉꯔꯥꯡ ꯑꯣꯏꯔꯨꯝ ꯁꯦꯞ ꯇꯧꯈꯤꯕꯅꯦ ꯍꯥꯏꯕ ꯑꯩꯅ ꯅꯦꯠ ꯄ꯭ꯔꯤꯚꯤꯌꯁ ꯀꯣꯏꯁꯟꯁꯤꯕꯨ ꯚꯤꯗꯤꯑꯣꯗ ꯆꯪꯉꯒ ꯀꯣꯄꯤ ꯄꯦꯁ ꯇꯧꯔꯒ ꯁꯦꯞ ꯇꯧ ꯂꯩꯔꯝꯃꯦꯕꯁꯦ ꯑꯩꯁꯤꯁꯨꯅꯦ ꯑꯣꯟꯊꯣꯛꯄ ꯑꯗ ꯇꯥꯏꯌꯦ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯁꯦꯝꯗꯣꯛꯇ ꯌꯥꯔꯣꯏ ꯑꯃꯨꯛ ꯆꯤꯆꯦ ꯏꯃꯥꯅꯅꯦ ꯇꯤ ꯃꯦꯀꯔ ꯆꯥ ꯂꯣꯟꯅꯕꯗꯣ ꯌꯥꯗ꯭ꯔꯤꯌꯦ ꯑꯝꯇ ꯁꯦꯝꯃꯨ ꯂꯥꯛꯑꯣꯌꯦ ꯏꯃꯥꯅ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯇꯤ ꯃꯦꯀꯔꯗꯣ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯃꯟꯈ꯭ꯔꯦ ꯃꯥ ꯈꯣꯡꯕꯥꯟ ꯌꯧꯕ ꯁꯣꯏꯔꯣꯏ ꯍꯣꯏ ꯁꯦꯝꯃꯒꯦ ꯂꯩꯔꯝꯃꯣ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯆꯤꯆꯦ ꯆꯥꯛꯈꯨꯝꯃꯥꯡꯒꯤ ꯇ꯭ꯌꯨꯕ ꯂꯥꯏꯠꯇꯣ ꯑꯗꯨꯁꯨ ꯆꯥꯛꯄ꯭ꯔꯥ ꯈꯪꯗꯦ ꯃꯩ ꯉꯥꯜꯍꯧꯗ꯭ꯔꯕꯅꯦ ꯏꯃꯥꯅꯅꯦ ꯑꯗꯨꯁꯨ ꯁꯦꯝꯃꯝꯃꯣꯏꯌꯦ ꯑꯁ ꯄꯦꯜꯂꯦꯍꯦ ꯍꯣꯜꯗꯔꯗꯣ ꯆꯥꯛꯑꯝꯃꯅꯤ ꯑꯁ ꯀꯩꯔꯥꯛ ꯊꯥꯔꯒ ꯑꯃꯨꯛ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯕ ꯄꯦꯜꯂꯕꯅꯤ ꯃꯅꯤꯡꯒꯤꯅꯦ ꯇꯥ ꯏꯕꯣꯜ ꯍꯣꯏꯗꯒꯤ ꯀꯩꯔꯥꯛꯇꯣ ꯏꯕꯥꯅꯤ ꯋꯥꯏꯔꯨꯁꯦ ꯑꯝꯇ ꯍꯣꯏ ꯆꯤꯆꯦ ꯊꯣꯏ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯅꯪ ꯉꯥꯏꯕꯁꯦ ꯏꯕꯦꯝꯃ ꯁꯤꯒꯦ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ ꯈꯨꯀꯨꯏ ꯑꯃ ꯀꯩꯗꯧ ꯂꯩꯒꯦ ꯈꯪꯗꯦꯕ ꯑꯗꯣ ꯅꯪꯒꯤ ꯕꯣꯏꯁꯦ ꯑꯩꯒꯤ ꯕꯦꯛꯇ ꯍꯥꯞꯄꯤꯔꯒꯦꯀꯣ ꯅꯪꯗꯤ ꯕꯣꯏ ꯑꯃꯈꯛꯇꯅꯤꯅ ꯀꯩꯁꯨ ꯌꯥꯝ ꯂꯨꯝꯗꯦꯕ ꯑꯩ ꯍꯥꯞꯄꯤꯔꯒꯦ ꯑꯩ ꯕꯦꯛꯇ ꯏꯕꯦꯝꯃ ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯃꯥꯡꯒꯤ ꯃꯩꯗꯣ ꯌꯥꯗꯗꯅꯅꯦ ꯀꯩꯔꯥꯛ ꯊꯥꯔꯒ ꯁꯦꯝꯃꯨꯔꯤꯅꯤ ꯈꯪꯕ꯭ꯔꯥ ꯁꯦꯝꯕꯤꯅꯕ ꯂꯩꯇꯗꯅ ꯑꯩꯅ ꯁꯦꯝꯃꯤꯅꯦ ꯏꯁ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯇꯥꯡꯕꯅꯤꯀꯣ ꯑꯇꯥꯡꯕ ꯅꯨꯄꯤꯅꯤ ꯑꯇꯥꯡꯕ ꯃꯩ ꯐꯪꯉꯦ ꯁꯦꯝꯒꯥꯏꯅꯤ ꯁꯤꯡ ꯐꯪꯉꯦ ꯈꯥꯏꯒꯥꯏꯅꯤ ꯍꯥ ꯅꯪꯅ ꯍꯩꯇꯕ ꯂꯩꯇꯦ ꯍꯥꯏꯕ ꯀꯩꯅꯣ ꯑꯁ ꯅꯪ ꯌꯥꯝ ꯍꯩ ꯍꯥꯏꯕ ꯑꯩꯗꯤꯅꯦ ꯀꯩꯝ ꯍꯦꯛ ꯍꯩꯇꯦ ꯏꯕꯦꯝꯃ ꯆꯥꯛ ꯊꯣꯡꯕꯕꯨ ꯍꯩꯇꯦ ꯈꯪꯕ꯭ꯔꯥ ꯅꯍꯥꯟꯗꯤꯅꯦ ꯆꯥ ꯂꯣꯜꯂꯅꯅꯦ ꯑꯩꯈꯣꯏ ꯗꯗꯥꯅ ꯂꯣꯜꯍꯜꯂꯦꯕꯀꯣ ꯑꯗꯨꯒꯅꯦ ꯊꯨꯝ ꯊꯥꯒ ꯄꯨꯊꯣꯛꯏꯅꯦ ꯍꯥꯏꯕ ꯊꯨꯝꯗ ꯆꯤꯅꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯈꯪꯉꯕ ꯇꯧꯔꯝꯅꯤꯌꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯏꯕꯦꯝꯃ ꯃꯇꯥꯡꯒꯤ ꯍꯥꯏꯗꯨꯅꯤ ꯑꯩꯁꯨꯅꯦ ꯏꯌꯥꯝꯕ ꯒꯥꯏꯗꯣ ꯂꯩꯔꯝꯃꯗꯤꯅꯦ ꯑꯩꯈꯣꯏ ꯗꯗꯥꯅ ꯂꯣꯏ ꯇꯧꯗꯣꯏꯅꯤ ꯈꯪꯉꯕ ꯃꯩ ꯁꯦꯝꯃꯦ ꯁꯤꯡ ꯈꯥꯏꯔꯦ ꯒ꯭ꯌꯥꯁ ꯂꯧꯔꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯇꯧꯕꯤꯅꯕ ꯂꯩꯇꯕꯒꯤ ꯇꯧꯔꯤꯕ ꯑꯗꯨꯅꯤ ꯈꯪꯕ꯭ꯔꯥ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯅ ꯇꯣꯛꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯅꯨꯄꯤ ꯑꯣꯏꯔꯁꯨꯅꯦ ꯂꯣꯏꯅꯃꯛ ꯍꯩꯇꯕ ꯌꯥꯗꯕ ꯑꯗꯨꯒꯤꯅꯤ ꯍꯩꯃꯥ ꯀꯥꯎꯋꯦ ꯊꯣꯏ ꯀꯣꯆꯤꯡꯒꯤ ꯁꯥꯔꯅ ꯉꯁꯤ ꯇꯦꯁ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯐꯔꯛꯑꯕꯣ ꯑꯩꯗꯤ ꯌꯥꯝ ꯂꯠꯂꯦ ꯍꯥꯏꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤꯒꯤ ꯃꯃꯥꯡꯗꯒ ꯍꯪꯉꯛꯑꯗꯤ ꯂꯦꯞꯈꯠꯍꯜꯂꯒ ꯑꯁ ꯑꯩ ꯌꯥꯝ ꯇꯜꯂꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯥꯔꯅ ꯍꯪꯅꯤ ꯍꯥꯏꯕꯗꯣ ꯈꯔꯕꯨꯗꯤ ꯁꯥꯡꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯐꯥꯔꯛꯑꯦ ꯐꯖꯅ ꯑꯗꯨꯝ ꯍꯣꯔꯦꯟꯅꯦ ꯅꯪꯅ ꯀꯥꯎꯊꯣꯛꯈꯤꯕ ꯃꯇꯥꯡꯗꯣ ꯑꯗꯩ ꯇꯨꯃꯤꯟ ꯍꯥꯏꯕꯤꯔꯛꯀꯦ ꯏꯕꯦꯝꯃ ꯈꯨꯠꯁꯥꯡ ꯑꯃ ꯄꯦꯖ 2ꯅꯤ ꯈꯪꯕ꯭ꯔꯥ ꯁꯥꯔꯅ ꯍꯪꯅꯤ ꯍꯥꯏꯗꯣ ꯑꯩꯗꯤ ꯁꯥꯡꯃꯟꯗꯅ ꯐꯥꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏ ꯗꯗꯥꯒ ꯇꯧꯔ ꯐꯥꯏꯔꯛꯏꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯗꯗꯥꯒ ꯂꯥꯏꯔꯤꯛ ꯄꯥꯃꯤꯟꯅꯕꯗꯤꯅꯦ ꯊꯨꯟ ꯐꯥꯖꯥꯅꯤ ꯈꯪꯕ꯭ꯔꯥ ꯁꯨꯀꯥꯎꯁꯨ ꯀꯥꯎꯗꯦ ꯑꯩ ꯏꯊꯟꯇ ꯄꯥꯔꯕ ꯀꯣꯛꯇ ꯆꯪꯉꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯁꯦꯁ ꯌꯥꯗꯦꯀꯣ ꯃꯌꯥꯝꯕ ꯂꯩꯖꯕ ꯒꯥꯏꯁꯦ ꯑꯗꯣ ꯐꯔꯦ ꯊꯦꯡꯈ꯭ꯔꯅꯤ ꯂꯥꯛꯑꯣ ꯄꯨꯡ 4ꯗꯒꯤ ꯅꯠꯇ꯭ꯔꯣ ꯁꯥꯔꯅ ꯍꯧꯅꯤ ꯍꯥꯏꯗꯣ ꯅꯪꯗꯕꯒꯩ ꯉꯁꯤꯗꯤ ꯂꯦꯞꯍꯟꯅꯤ ꯍꯥꯏꯕꯅꯤꯀோ ꯄꯨꯡ 4 ꯇꯥꯒꯗꯕꯅꯦ ꯃꯤꯅꯤꯠ 10ꯗ ꯉꯥꯏꯔꯦ ꯂꯥꯛꯑꯣ ꯊꯨꯅ ꯆꯠꯁꯦꯕ ꯑꯌꯥ ꯀꯥꯎꯋꯦ ꯋꯥꯔꯤ ꯑꯃꯨꯛ ꯇꯧ ꯂꯩꯔꯦ ꯏꯕꯥꯅꯤꯁꯦ ꯂꯥꯛꯑꯣ ꯆꯦꯜꯂꯒ ꯑꯗꯨꯝ ꯆꯠꯂꯁꯦ ꯊꯣꯏ ꯅꯣꯡꯁꯨ ꯀꯟꯅ ꯍꯩꯊꯔꯛꯑꯦ ꯇꯧꯔꯤꯁꯦ ꯀ꯭ꯂꯥꯁꯄꯨꯗꯤ ꯂꯣꯏꯔꯦ ꯍꯥꯏꯕꯕꯨ ꯀꯃꯥꯏꯅ ꯅꯣꯡ ꯃꯔꯛꯁꯤꯗ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯁꯤꯕꯣ ꯑꯩꯈꯣꯏ ꯗꯗꯥꯗꯣ ꯂꯧꯕ ꯂꯥꯛꯑꯣꯅꯗꯤ ꯍꯥꯏꯈꯤꯕꯅꯦ ꯂꯧꯕꯕꯨꯗꯤ ꯂꯥꯛꯑꯝꯕꯁꯨ ꯌꯥꯏꯌꯦ ꯃꯄꯥꯟꯗ ꯑꯗꯨ ꯊꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯦ ꯑꯩꯈꯣꯏ ꯗꯗꯥꯗꯅꯦ ꯊꯤꯟꯕꯤꯌꯣꯅ ꯍꯥꯏꯒꯦꯕ ꯑꯩ ꯌꯥꯔꯅꯤꯗ ꯖꯨꯂꯤꯌꯥ ꯅꯣꯏꯗꯤ ꯂꯝ ꯌꯥꯝ ꯊꯥꯞꯄꯦ ꯑꯩꯒꯤꯗꯤ ꯁꯤꯗ ꯂꯩꯔꯁꯤꯗꯤ ꯈꯣꯡꯅ ꯆꯠꯂꯒ ꯑꯗꯨꯝ ꯅꯛꯑ ꯄꯣꯠꯅꯦ ꯑꯗꯣ ꯃꯝꯗ꯭ꯔꯤꯉꯩꯗꯅꯦ ꯅꯪ ꯍꯥꯟꯅ ꯆꯠꯂꯣ ꯗꯗꯥꯗꯣ ꯃꯄꯥꯟꯗ ꯉꯥꯏꯔꯝꯕꯁꯨ ꯌꯥꯏꯌꯦ ꯑꯩꯒꯤꯗꯤ ꯅꯛꯄꯅꯤꯅꯅꯦ ꯅꯣꯡꯁꯦ ꯈꯤꯇꯪ ꯄꯥꯗꯕ ꯉꯥꯏꯔꯒ ꯑꯗꯨꯝ ꯍꯜꯂꯒꯦꯕ ꯑꯁ ꯊꯣꯏ ꯅꯨꯡꯉꯥꯏꯇꯦꯕ ꯂꯥꯛꯀꯩ ꯂꯥꯛꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯑꯩꯈꯣꯏ ꯗꯗꯥꯗ ꯍꯥꯏꯒꯦꯕ ꯑꯗꯨꯝ ꯊꯤꯜꯍꯜꯂꯝꯃꯒꯦꯕ ꯍꯣ ꯌꯥꯔꯅꯤ ꯍꯥꯏꯕ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝꯁꯨꯅꯦ ꯅꯛꯄꯅꯤꯅꯅꯦ ꯀꯩꯁꯨꯝ កាꯏꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯅꯣꯏꯒꯤ ꯂꯝꯕꯤꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯒꯗꯤꯅꯦ ꯐꯥꯛ ꯆꯠꯂꯦ ꯍꯥꯏꯕ ꯂꯝꯕꯤ ꯊꯣꯛꯑꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯌꯥꯎꯈꯤꯕ ꯌꯥꯕ ꯅꯣꯏꯗꯤ ꯂꯝꯁꯨ ꯊꯥꯞꯄꯅꯤꯅ ꯊꯦꯡꯕꯗꯣ ꯐꯔꯛ ꯇꯥꯅꯦꯕ ꯖꯨꯂꯤꯌꯥ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯤ ꯆꯠꯂꯁꯦ ꯑꯁ ꯂꯝꯕꯤꯒꯥꯁꯦ ꯈꯨꯠꯅꯥꯟ ꯑꯃ ꯑꯃꯝꯕ ꯃꯔꯛꯇꯨꯗꯅꯦ ꯃꯥꯔꯒꯅꯦ ꯑꯩꯅ ꯊꯧꯔꯛꯏꯁꯦ ꯅꯣꯡꯒꯥꯁꯦ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕꯅꯤ ꯅꯪꯒꯟꯒꯥꯁꯦ ꯁꯥꯇꯤꯟ ꯑꯃꯗꯤ ꯌꯥꯎꯔꯛꯄꯅꯦ ꯑꯗꯨꯅ ꯅꯪꯅ ꯇꯨꯞꯄꯣ ꯍꯣꯔꯦꯟ ꯅꯀꯣꯛꯇꯣ ꯆꯣꯠꯍꯟꯒꯅꯨꯀꯣ ꯑꯃꯨꯛ ꯅꯥꯅꯤ ꯀꯥꯎꯏꯅꯦ ꯊꯣꯏ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯪ ꯍꯥꯟꯅ ꯊꯤꯜꯂꯝꯃꯣꯔꯥ ꯂꯝꯕꯤꯒꯥꯁꯦ ꯈꯨꯠꯅꯥꯟ ꯑꯃꯅꯤ
ꯅꯠꯇ꯭ꯔꯒꯅ ꯅꯪ ꯍꯥꯟꯅ ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣꯅꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯇꯣꯡꯕꯗꯤ ꯆꯜꯂꯔꯣꯏꯕ ꯂꯝꯕꯤꯒ ꯅꯥꯟꯕꯗꯨꯗꯅꯦ ꯁꯣꯏꯗꯅꯒꯤ ꯀꯩꯅꯣꯝ ꯇꯧꯔꯅꯤ ꯑꯁ ꯂꯩꯈꯣꯝ ꯉꯥꯛꯇꯅꯦ ꯗꯗꯥ ꯑꯩꯒꯤꯗꯤ ꯌꯥꯔꯅꯤꯌꯦ ꯌꯨꯝꯁꯨ ꯅꯛꯄꯅꯤꯅ ꯅꯣꯡ ꯈꯤꯇꯪ ꯄꯥꯊꯕ ꯉꯥꯏꯔꯒ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯆꯠꯂꯒꯦꯕ ꯑꯁ ꯊꯣꯏ ꯊꯤꯜꯍꯜꯂꯝꯃꯣꯕꯀꯣ ꯌꯥꯔꯅꯤꯌꯦ ꯖꯨꯂꯤꯌꯥ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯗꯒꯤ ꯂꯝꯕꯤꯁꯨ ꯂꯥꯞꯄꯅꯤꯅꯅꯦ ꯐꯔꯛ ꯇꯥꯅꯦꯕ ꯑꯩꯗꯤ ꯌꯨꯝ ꯌꯥꯝ ꯅꯛꯏ ꯀꯩꯅꯣ ꯃꯤꯅꯤꯠ 10ꯒꯤ ꯈꯣꯡ ꯂꯝꯕꯤꯅꯦ ꯑꯗꯣ ꯇꯞ ꯇꯞꯅ ꯆꯠꯂꯒꯦꯕ ꯌꯥꯔꯅꯦꯕ ꯗꯗꯥ ꯑꯩ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯆꯠꯆꯔꯒꯦ ꯌꯥꯔꯅꯤ ꯅꯣꯡ ꯈꯤꯇꯪ ꯄꯥꯊꯔꯛꯄ ꯉꯥꯏꯔꯒ ꯗꯗꯥ ꯍꯣꯏꯗꯤ ꯂꯝꯁꯨ ꯂꯥꯞꯄꯅꯤꯅ ꯐꯔꯛ ꯑꯃ ꯇꯥꯔꯅꯤ ꯖꯨꯂꯤꯌꯥ ꯅꯪ ꯆꯠꯅꯕ ꯇꯧꯔꯣ ꯊꯦꯡꯉꯦꯕ ꯊꯣꯏ ꯅꯪ ꯊꯤꯜꯂꯝꯃꯒꯦꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯝꯃꯒꯦꯀꯣ ꯑꯁ ꯂꯝꯕꯤꯒꯥꯇꯤꯅꯦ ꯐꯖꯍꯧꯔꯕꯅꯤ ꯍꯣꯔꯦꯟ ꯁꯤꯠꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯣ ꯆꯠꯂꯝꯃꯒꯦꯀꯣ ꯊꯣꯏ ꯍꯣꯔꯦꯟ ꯅꯣꯡ ꯈꯤꯇꯪ ꯄꯥꯊꯕ ꯉꯥꯏꯔꯒ ꯐꯖꯅ ꯇꯞ ꯇꯞ ꯆꯠꯂꯣꯀꯣ ꯍꯣꯏ ꯗꯗꯥ ꯖꯨꯂꯤꯌꯥ ꯆꯠꯂꯣꯀꯣ ꯐꯖꯅ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯍꯧꯈꯤꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯊꯤꯜꯂꯝꯃꯒꯦꯁꯨ ꯌꯥꯗꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯗꯣ ꯊꯣꯏ ꯅꯪ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒ ꯐꯣꯟ ꯇꯧꯔꯛꯎꯀꯣ ꯅꯪ ꯌꯨꯝ ꯌꯧꯏ ꯌꯧꯗꯦ ꯈꯪꯗ꯭ꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯔꯦꯟ ꯀꯥꯎꯅꯤꯀꯣ ꯑꯩ ꯆꯠꯂꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯛꯀꯦꯕ ꯆꯠꯂꯣꯀꯣ ꯐꯖꯅ ꯀꯩ ꯅꯣꯡꯅꯣ ꯁꯤꯕꯣ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯕꯁꯤꯕꯣ ꯉꯁꯥꯏꯗꯒꯤ ꯄꯥꯊꯔꯛꯀꯗ꯭ꯔꯥꯅ ꯉꯥꯏꯕꯅꯦ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯑꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯤꯁꯨ ꯂꯣꯏ ꯍꯟꯅꯈ꯭ꯔꯕ ꯈꯪꯗꯦ ꯅꯣꯡꯁꯦ ꯁꯨꯃꯥꯏꯅ ꯆꯨꯅꯤ ꯈꯪꯉꯝꯃꯗꯤ ꯁꯥꯇꯤꯟꯗꯣ ꯄꯨꯔꯛꯑꯝꯗꯧꯅꯦ ꯃꯁꯤꯒꯤ ꯅꯣꯡꯁꯦ ꯄꯥꯊꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯅꯣꯡ ꯆꯨꯒꯦꯔꯥ ꯆꯨꯔꯣꯏꯔꯥ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯠꯄꯅ ꯐꯔꯅꯤ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯒꯤꯁꯨ ꯏꯕꯨꯡꯗꯣ ꯂꯩꯔꯝꯃꯒꯗꯤ ꯖꯨꯂꯤꯌꯥꯕꯨ ꯃꯕꯨꯡꯅ ꯂꯧꯕ ꯂꯥꯛꯏꯕ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤꯁꯨ ꯏꯕꯨꯡꯅ ꯅꯣꯡꯂꯛꯁꯤꯗ ꯁꯥꯇꯤꯟ ꯄꯥꯏꯗꯨꯅ ꯑꯩꯒꯤ ꯏꯆꯟ ꯑꯃ ꯇ꯭ꯌꯨꯁꯟ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯑꯃꯝꯕꯁꯤꯗ ꯂꯧꯕ ꯂꯥꯛꯂꯝꯒꯗꯕꯅꯤꯀꯣ ꯍꯦ ꯏꯁꯣꯔ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯃꯒꯗꯤ ꯑꯩꯒꯤꯁꯨ ꯏꯕꯨꯡꯗꯣ ꯁꯔꯨꯛ ꯇꯝꯕꯤꯌꯨꯀꯣ ꯃꯆꯟꯅ ꯃꯕꯨꯡꯗ ꯑꯣꯏꯅꯖꯕ ꯃꯕꯨꯡꯅ ꯃꯆꯟꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕꯗꯣ ꯐꯪꯍꯟꯕꯤꯌꯨꯀꯣ ꯏꯁꯣꯔ ꯅꯣꯡꯁꯤꯁꯨ ꯍꯥꯡꯉꯔꯣꯏ ꯑꯩ ꯈꯪꯉꯤ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯑꯦ ꯆꯣꯠꯀꯦꯁꯨ ꯆꯣꯠꯆꯔꯁꯅꯨ ꯅꯣꯡꯂꯛꯁꯤꯗ ꯌꯨꯝ ꯌꯧꯅꯕ ꯑꯩ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯒꯦ ꯂꯩꯖꯗꯕꯁꯤꯡ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯏꯕꯨꯡꯅꯒ ꯃꯆꯟꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯗꯨꯅ ꯄꯥꯝꯕꯣꯝꯒ ꯇꯤꯡꯕꯗꯣ ꯄꯥꯝꯗ꯭ꯔꯥꯅꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ